हौजिक नुमिदांगी पुंग निपान ताखिबो लोइना एमएम स्टोरी कलेक्शन की माइकैदगी इकाय खुमनबो उच्चरी अदुगा अमुका हना इकोंगना सुखुरुमजरी हौजिक मसी नोंगबोइबा मरोइबा पाव खरा अतोक्चगे मयाम पुना अमिनसी खवान कैथेनदगी खरा लापथोकपा मफमदा बिसान मेगा मार्क हांदोकपिखो हाइना खोनुंग चंगसिनख्रे गिलगी 30 सुबा फाउंडेशन डे पांथोखरे अहानबा शॉर्ट फिल्म कंपटीशन पांथोकलगनी मयोल लेखिद्रबी रिटायर्ड डायरेक्टर डॉक्टर के.एस. सरोजिनी की निसिंग उपाल थाखरे फॉरेन फायर कन्नबगी ट्रेनिंग पांथोखरे अचौबा युमना मना इबा ड्रामा की लाइरिक अनि फोंगलगनी हाइपरटेंशन डे की फ्री स्क्रीनिंग कैंप पांथोकदौरी नीट एग्जाम द क्वेश्चन पेपर लीक ओइबगी वाथोक थोक्लिबसी बीजेपी लेंगाकी ओइबा अनौब नते पोपिलाल सनामई लाइनिंग स्मुथ खिदनबा पार्लियामेंट कॉन्स्टिट्यूशन की ngaklo amma pinaba taksin-gani सना जाब लेसेंबा अखा ताबा पाव सुगाइना बिजरी सनामई लाइनिंग मुथ खिदनबा पार्लियामेंट कॉन्स्टिट्यूशन की ngaklo amma pinaba taksin-gani पोकपा लुहोंबा सिबगी थौरम परेंगी मरी सुबा एडिशन अमगी चिंगू खुयुम सिदबा नुबोनिथो अपानबा चिंगू खुयु सिदबा नुपोक पांथोबी खुबंगलेन पुखी लेकाय कमनगाट मोहनपुर द्रिपुरा की जन्ना पथाप यहाय नमिंग थोनबा एमएलए एसटी की लुक की फाउंडर अमरी चीफ एडवाइजर डॉक्टर पी रणबीर ने इबा लाइरिक अनि ngarang फोंखरे लाइनिंग थौ मालेम अंगानबा सनामई थौगल लुप LMAST लूप ना सिंदुना ngasi वांगोइद लैबा चिंगू खुयुम सिदबा अरा अपानबा फैरुंग हनबा चिंगू खुयुम सिदबी इमोइनु अहोंग अचौबा चिंगू खुयुम सिदबी इमोइनु अहोंग अचौबिसु लाइकोंद राज्य सभा की MP निथौ सना जौबा लेसेंबना लुचिंगदुना लाइरिक अनि अदु फोंखी थौरमदुदा चीफ गेस्ट ओइना वारो पीरदुना राज्य सभा की MP निथौ सना जौबा लेसेंबना हाय सनामई लाइनिंग असी मुत्खिदना पार्लियामेंट कॉन्स्टिट्यूशन की ngaklo ama pinaba taksinba changi maki MP की matam leidingaida angamba thakta ngaklo asi piraklaba government na mahangna taksilambani masigidamakta angamba thakta honari mahangna high state asida thokliba irang asi loisinduna tangdurai tabalamdam ama oinabidamakta khoi yum laisingi laidau pangthoktuna थौनीबा मथौ ताब्रा हाइना खली अमसुंग मसी पांथोकनाबसु होनागनी ngasi फोंगलिबा लाइरिक असि इनाट लाइनिंगी मनुंग चनबा पोया सिंगी सरुक अमनी फुरुक अमसिगा खानाबा पीदनबा लाइरिक असि मियाम नैनाबियु हाइना सुमहाना फोंदोकी LMSST लुकिल प्रेसिडेंट तखेलंबम गोलामजाद सिंगाना प्रिसाइड तौब थौरम अदुदा आर्ट एंड कल्चर की मिनिस्टर खुराइजम लोकेन अराबा जेंगोल रुचिंग पुरेन कोरोंगाम खुमन MSST की फुलुक की एडवाइजर NG नोंगयाई MLA ST लुकी फाउंडर अमदी चीफ एडवाइजर डॉक्टर पीस जम्बीरना गेस्ट ऑफ ऑनर ओइना सरुक याखी हौजी मखा ताबा पाव पिजरी नीट एग्जाम की क्वेश्चन पेपर लीक ओइबगी वाथोक थोलिबसे बीजेपी लेंगाकी ओइबा अनौबा नते हंदक नीट एग्जाम की क्वेश्चन पेपर लीक ओइबगी वाथोक थोलिबसे बीजेपी लेंगाकी ओइबा अनौबा नते बीजेपी की लेंगा पाइरकपदगी ममानसु अरुबा एग्जाम कयागी क्वेश्चन लीक ओइबगी वाथोक लैख्रे थोंग असी तुंग युम्बी ओइरिबा माइरोइ खुनाई की करीमता खंदे हाइबदु मयेक सेंगना ताकपनी हाइना MPPC की जनरल सेक्रेटरी अमदी NSUIN इंचार्ज निथौजम पॉपुलर सिंगाना फोंदोखरे असी NNU दा आइन सिंदुना BT रोकता लैबा MPC की ऑफिस पांथोकिबा पाउगी मफमदा पॉपुलर हाई नेशनल स्टैंडिंग एजेंसी NTA ना सिलौदुना हंदक मे 3 दा पांथोकिबा नेशनल एलिजिबिलिटी कम एंट्रांस टेस्ट नीट एग्जाम 2013 असे पेपर लीक ओइबगी अचौबा प्रोग्राम अमा लाकपदगी कैंसिल तौखरे अखोइना ngasi फंगबा पाउना एग्जाम असी अमुक हल्लगनी हाइबना ताई पेपर लीक ओइबगी थबक असी बीजेपी ना पालकपदगी अनौबा थबक नते हंदगी नीट एग्जाम असिना पेपर लीक ओइबा सिदगिसु राजस्थान की बीजेपी लीडर दिनेश बिरवाल हारिबा मियोय असी यामना चावना चेन्नई
ꯃꯍꯥꯛꯅ ꯄꯦꯄꯔ ꯑꯁꯤ ꯂꯥꯛ 30ꯗ ꯂꯩꯔꯒ ꯑꯇꯣꯞꯄ ꯕꯦꯇꯦꯔꯤꯌꯟꯁꯤꯡꯗ ꯂꯥꯛꯇ ꯌꯣꯟꯕꯅꯤ, ꯃꯗꯨ CBIꯅ ꯊꯤꯒꯠꯂꯒ ꯃꯇꯨꯡ ꯐꯥꯔꯦ꯫ ꯄꯦꯄꯔ ꯂꯤꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯔꯨ ꯑꯣꯏꯕ BJP ꯁꯥꯁꯟ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯁꯤꯅ ꯌꯥꯝ ꯊꯣꯛꯏ, ꯃꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯣꯛꯆꯟꯈꯤꯕꯗꯒꯤ ꯒꯋꯥꯗꯒꯤ ꯑꯦꯁꯄꯤꯔꯦꯟꯁ ꯁꯤꯗꯥꯟꯇ ꯍꯦꯗꯒꯦ ꯀꯧꯕ ꯆꯍꯤ 13ꯒꯤ ꯑꯉꯥꯡ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 8ꯔꯣꯝ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯑꯦꯛꯖꯥꯝ 60 ꯍꯦꯟꯅ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯀꯦꯁ ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯤ BJPꯅ ꯁꯥꯁꯟ ꯇꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯏ꯫ ꯏꯪ 1993ꯒꯤ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯆꯤꯐ ꯑꯣꯏꯅ ꯁꯨꯕꯣꯙ ꯀꯨꯃꯥꯔ ꯁꯤꯡꯍ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤ꯫ ꯃꯍꯥꯛ ꯁ꯭ꯀꯤꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯃꯗꯟ ꯍꯤꯃꯥꯋꯔꯅ ꯅꯤꯠ UG ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯑꯁꯤ ꯑꯆꯧꯕ ꯏꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯔꯤꯕꯅꯣ? BJPꯒꯤ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯂꯧꯗꯦ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯗꯨꯅ ꯑꯦꯁꯄꯤꯔꯦꯟꯁ ꯂꯥꯛ 10 ꯍꯦꯟꯕꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕ ꯑꯁꯤ ꯑꯦꯁꯄꯤꯔꯦꯟꯁꯁꯤꯡꯗ ꯇ꯭ꯔꯣꯃꯥ ꯊꯣꯛꯍꯜꯂꯤ, ꯀꯟꯐꯤꯗꯦꯟꯁ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯏꯁꯨꯅꯤ꯫ ꯏꯪ 1992ꯒꯤ ꯃꯦ 3ꯗ ꯍꯧꯈꯤꯕ ꯐꯥꯎꯕꯗ ꯑꯋꯥꯕꯅ ꯍꯥ ꯀꯥꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯥꯎꯔꯝꯒꯗꯕ ꯏꯊꯤꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯀꯣꯛ ꯆꯨꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯃꯌꯥꯝ ꯑꯃ ꯊꯣꯡ ꯂꯣꯟꯕ, ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯊꯤꯡꯕ, ꯑꯉꯥꯡꯁꯤꯡꯅ ꯄ꯭ꯔꯤꯁꯤꯄꯤꯇꯦꯁꯟ ꯆꯥꯎꯅ ꯌꯩꯊꯦꯡ ꯄꯤꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯑꯁꯤ ꯆꯥꯎꯅ ꯑꯋꯥꯕ ꯑꯃ ꯄꯤꯔꯤ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯃꯈꯣꯏ ꯁꯣꯝꯕꯒꯤ ꯃꯍꯨꯠꯇ ꯊꯥꯗꯠꯄ BJP ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯝ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯌꯨꯅꯤꯌꯟꯒꯤ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕ ꯑꯁꯤꯅ ꯑꯁꯤꯒꯤ ꯔꯣꯜ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯅꯤꯠ ꯀꯦꯟꯁꯦꯜ ꯇꯧꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯝꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯕ ꯍꯥꯏꯕꯁꯤ BJP ꯍꯩꯅꯕꯤꯒꯤ ꯁꯕꯖꯦꯛ ꯂꯩꯔꯒ ꯂꯩꯔꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤ ꯈꯪꯕꯨꯊꯛꯇ ꯃꯥꯡꯍꯟꯅꯕ BJPꯅ ꯁꯤꯜꯂꯤꯕ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ, ꯍꯨꯔꯥꯟ ꯆꯤꯊꯤꯅ ꯄꯤꯛ ꯊꯟꯕ, ꯄ꯭ꯔꯤꯚꯦꯟꯁꯟꯅ ꯅꯥꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯤꯛ ꯊꯟꯅꯕ ꯑꯃꯗꯤ ꯁꯨꯝ ꯆꯥꯕ ꯐ꯭ꯌꯨꯆꯔꯅ ꯄꯤꯛ ꯊꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯀꯟꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄ ꯃꯐꯝꯗ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯍꯣꯡꯗꯣꯛꯄꯤꯈꯣ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯀꯩꯊꯦꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔ ꯃꯅꯨꯡꯗ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯍꯥꯡꯂꯛꯄꯁꯤꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯁꯦꯕꯣꯠ ꯊꯝꯗꯨꯅ ꯑꯄꯤꯛꯄ ꯀꯔꯕꯥꯔ ꯇꯧꯖꯔꯝꯕ ꯃꯤ ꯀꯌꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯆꯠꯊꯣꯛꯂꯒ ꯄꯩꯁꯥ ꯂꯩꯕ ꯃꯐꯝꯗ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯈꯣ ꯍꯥꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯊꯣꯡ ꯂꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗꯒꯤ ꯊꯧꯕꯥꯜ DC ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕ ꯈꯣꯡꯖꯪ ꯑꯃ ꯆꯠꯂꯒ ꯃꯇꯨꯡ DC ꯊꯧꯕꯥꯜ ꯋꯥꯏ ꯔꯣꯕꯤꯇꯥꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ DC ꯊꯧꯕꯥꯜꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯍꯥꯡꯗꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ TMCꯒꯤ ꯑꯣꯐꯤꯁꯇ ꯃꯈꯥ ꯇꯥꯅ ꯊꯨꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯑꯃꯗꯤ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯁꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯈꯣꯡꯖꯪꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯨꯕꯥꯁꯤꯅꯤ ꯀꯧꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯊꯛ ꯃꯈꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯕꯗꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯌꯨꯝ ꯑꯃꯗ ꯇꯉꯥꯏꯐꯗꯕ ꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯐꯪꯏ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯖꯔꯒ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅꯕ ꯆꯠꯂꯒ ꯊꯧꯕꯥꯜ ꯑꯁꯤ SPꯒꯤ ꯑꯣꯄꯣꯖꯤꯠꯇ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯍꯥꯡꯗꯣꯛꯄꯁꯤꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯀꯔꯕꯥꯔ ꯇꯧꯖꯔꯝꯕ ꯄꯨꯝꯅꯃꯛ ꯍꯥꯠꯄꯤꯔꯦ꯫ ꯃꯃꯥꯡ ꯊꯥ ꯑꯦꯄ꯭ꯔꯤꯜ 30ꯗ ꯕꯤꯁꯥꯜ ꯃꯥꯔꯠ ꯃꯦꯒꯥ ꯑꯁꯤ ꯍꯥꯡꯗꯣꯛꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯃꯦꯒꯥ ꯃꯥꯔꯠ ꯈꯨꯗꯤꯡꯃꯛ ꯀꯩꯊꯦꯜ ꯃꯌꯣꯟꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯥꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅꯗꯤ ꯊꯧꯕꯥꯜ
ꯕꯖꯥꯔꯃꯛꯇꯗ ꯍꯥꯡꯗꯣꯛꯂꯛꯄꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯐꯝꯖꯕ ꯑꯃꯁꯨꯡ ꯄꯣꯠꯐꯝ ꯐꯝꯖꯕ ꯄꯨꯝꯅꯃꯛꯀꯤ ꯆꯈꯥꯎ ꯊꯥꯗꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯪꯒ ꯂꯩꯕ ꯁꯦꯟꯒꯥꯎ ꯄꯥꯏꯕꯁꯤꯡꯅ ꯑꯁꯣꯠ ꯑꯅꯥꯁꯤꯡꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤ.ꯁꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯅꯕꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯁꯤꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯑꯁꯤ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯗꯒꯤ ꯇꯤ.ꯑꯦꯝ.ꯁꯤꯒꯤ ꯊꯣꯡ ꯃꯤꯌꯥꯝꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯖꯔꯤꯕ ꯃꯤ 3,000-4,000ꯅ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯊꯥꯒꯤ ꯆꯥꯝꯃ-ꯀꯨꯟꯊ꯭ꯔꯥ ꯇꯦꯛꯁ ꯄꯤꯔꯝꯕꯗꯨꯁꯨ ꯊꯤꯔꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯆꯈꯥꯎ ꯊꯥꯗꯠꯄꯤꯕꯒꯤꯗꯃꯛꯇ ꯇꯤ.ꯑꯦꯝ.ꯁꯤꯗꯒꯤ ꯇꯦꯛꯁ ꯑꯣꯏꯅ ꯄꯤꯒꯅꯤ, ꯅꯤꯒꯅꯤ, ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯈꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫